ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯨꯠ ꯅꯥꯏꯗꯕ ꯅꯨꯡꯁꯤꯕ 14 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯥꯄꯜꯅ ꯀꯔꯥꯝꯕꯅ ꯑꯣꯏꯖꯕ ꯊꯤꯕꯅ ꯄꯨꯝꯅꯃꯛꯄꯨ ꯌꯦꯛꯅꯕ ꯑꯣꯏꯍꯜꯂꯤ꯫ ꯐꯖꯕ ꯃꯁꯛ ꯐꯖꯕ ꯂꯤꯆꯠꯄꯨ ꯊꯧꯁꯥꯗꯨꯗ ꯋꯥꯈꯜꯒꯤ ꯀꯜꯂꯛꯄ ꯂꯝꯖꯤꯡ ꯑꯗꯨꯅ ꯁꯤꯡꯅꯕꯒꯤ ꯏꯆꯦꯜ ꯀꯌꯥꯕꯨ ꯄꯨꯔꯛꯂꯤ꯫ ꯑꯣꯐꯤꯁꯇꯅꯤ꯫ ꯑꯔꯅꯕꯅ ꯑꯦꯂꯤꯅꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯪꯂꯛꯄ ꯎꯕꯗ ꯃꯣꯆꯥꯗꯨ ꯉꯛꯅ ꯌꯦꯡꯂꯤ꯫ ꯚꯥꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ? ꯑꯝꯇ ꯌꯦꯡꯉꯨꯃꯤ꯫ ꯚꯤꯛꯇꯔꯁꯨ ꯃꯣꯆꯥꯅ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯨꯗ ꯌꯦꯡꯊꯣꯔꯛꯂꯤ꯫ ꯃꯥꯁꯨ ꯉꯛꯅ ꯌꯦꯡꯂꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯉꯛꯂꯤꯕꯗꯤ ꯑꯔꯅꯕꯀꯤ ꯁꯛꯐꯝ ꯑꯗꯨꯗꯅꯤ꯫ ꯃꯇꯧ ꯈꯔ ꯍꯦꯟꯅ ꯁꯥꯎꯔꯤ ꯈꯪꯂꯤ꯫ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯃꯈꯣꯏ ꯈꯪꯕ ꯅꯠꯇꯦ꯫ ꯃꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯗꯥꯏꯔꯦꯛ ꯂꯥꯛꯂꯤ꯫ ꯂꯩꯃ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯇꯤꯚꯤ ꯌꯦꯡꯂꯝꯕꯅꯤ꯫ ꯊꯣꯡꯗꯨ ꯈꯪꯍꯥꯡ ꯍꯥꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯑꯦꯂꯤꯅꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯈꯪꯏꯟ ꯏꯟꯁꯤꯜꯂꯛꯄꯗꯨꯗ ꯂꯩꯃꯗꯨ ꯏꯉꯛ ꯉꯛꯅ "ꯀꯩꯗꯧꯔꯦ ꯊꯣꯏꯕ? ꯀꯩꯗꯧꯅꯔꯦ?" ꯑꯔꯅꯕ ꯋꯥ ꯉꯥꯡꯗꯦ꯫ ꯑꯦꯂꯤꯅꯥꯗ ꯈꯥꯅ ꯌꯦꯡꯂꯤ꯫ ꯑꯦꯂꯤꯅꯥ ꯁꯨꯠ ꯁꯨꯠ ꯇꯧꯗꯨꯅ ꯀꯞꯂꯤ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯥꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯈꯔ ꯁꯥꯎꯔꯤ ꯍꯥꯏꯕ ꯃꯥ ꯈꯪꯂꯤ꯫ ꯇꯞꯅ ꯑꯦꯂꯤꯅꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ "ꯀꯩꯗꯧꯅꯔꯒꯦ ꯅꯪ ꯌꯥꯝꯕꯨꯡꯒ?" ꯑꯦꯂꯤꯅꯥ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯀꯞꯂꯤ꯫ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯋꯥ ꯌꯥꯝ ꯉꯥꯡꯂꯝꯗꯦ꯫ ꯑꯃ ꯑꯅꯤꯈꯛ ꯁꯥꯡꯅ ꯍꯥꯏꯔꯝꯃꯤ꯫ "ꯍꯦꯟꯖꯤꯟꯕꯁꯦ ꯑꯩ ꯌꯥꯝꯅ ꯊꯤꯅ ꯍꯪꯒꯣꯏ, ꯌꯥꯝ ꯊꯤꯅ ꯍꯪꯒꯣꯏ." ꯊꯣꯛꯈ꯭ꯔꯦ꯫ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯫ ꯑꯔꯅꯕ ꯊꯣꯛꯈꯤꯕꯒ ꯑꯦꯂꯤꯅꯥꯗꯣ ꯈꯣꯟꯖꯦꯜ ꯈꯔ ꯊꯣꯛꯅ ꯀꯞꯂꯛꯂꯤ꯫ ꯂꯩꯃꯅ ꯑꯦꯂꯤꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ "ꯁꯦ ꯀꯞꯀꯅꯨꯁꯦ. ꯏꯃꯥꯁꯤꯗ ꯍꯥꯏꯌꯨ. ꯀꯔꯤꯒꯤꯅꯣ ꯅꯪ ꯌꯥꯝꯕꯨꯡꯅ ꯁꯥꯎꯔꯤꯁꯤꯕꯣ? ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ? ꯏꯃꯥꯁꯤꯗ ꯁꯦꯡꯅ ꯇꯝꯃꯨꯁꯦ. ꯀꯔꯤꯒꯤ ꯏꯆꯥꯅ ꯀꯞꯂꯤꯅꯣ? ꯏꯃꯥꯁꯤ ꯂꯩꯔꯤꯁꯤꯗꯤ." ꯑꯦꯂꯤꯅꯥ ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯈꯠꯂꯛꯂꯤ꯫ ꯂꯩꯃꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯤ ꯅꯨꯡꯁꯤꯅ꯫ "ꯍꯩꯃ, ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯤꯅꯦꯍꯦ. ꯇꯣꯛꯎꯁꯦ. ꯅꯪ ꯌꯥꯝꯕꯨꯡꯒꯤ ꯃꯑꯣꯡ ꯅꯪ ꯍꯥꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯄꯤꯗꯨꯝ ꯄꯥꯝꯃꯨꯏꯁꯦ. ꯀꯞꯂꯅꯨꯀꯣ." ꯑꯦꯂꯤꯅꯥꯗꯣ ꯀꯞꯉꯥꯡ ꯉꯥꯡꯂꯛꯂꯤ꯫ "ꯏꯃꯥꯁꯦ, ꯕꯕꯥꯗ ꯐꯣꯟ ꯇꯧꯔꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ. ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ." "ꯏꯍꯦ, ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯏꯃꯥꯁꯤꯕꯨ ꯑꯃꯨꯛꯇꯪꯗꯤꯅꯦ ꯚꯥꯞ ꯇꯥꯍꯜꯂꯨ ꯀꯩꯗꯧꯒꯦ?" "ꯏꯃꯥꯁꯤꯅ ꯌꯥꯝꯕꯨꯡꯒ ꯊꯕꯛ ꯆꯠꯃꯤꯟꯅꯧ ꯍꯥꯏꯗꯨꯗ ꯆꯠꯄꯅꯤ. ꯑꯩꯒꯤꯁꯨ ꯒꯥꯔꯤ ꯑꯃ ꯄꯨꯔꯛꯑꯣ, ꯃꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯕꯅ ꯍꯥꯏ. ꯑꯗꯨꯒꯤ ꯑꯩꯁꯨ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯤ." "ꯃꯈꯥꯗꯤ?" "ꯍꯜꯂꯛꯄꯗ ꯌꯥꯝꯕꯨꯡ ꯃꯥꯡꯗ ꯊꯧꯕꯅꯤ. ꯃꯥꯗꯤ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯈꯤ. ꯑꯩꯒ ꯐꯅ ꯌꯥꯝ ꯂꯥꯞꯅꯈ꯭ꯔꯦ. ꯑꯩꯅ ꯈꯨꯟꯖꯤꯟ ꯌꯧꯔꯛꯄꯗ ꯌꯥꯝꯕꯨꯡꯗꯨ ꯒꯥꯔꯤ ꯈꯥꯝꯂꯒ ꯇꯨꯃꯤꯟꯅ ꯌꯦꯡꯈꯤꯕ ꯑꯝꯇꯅꯦ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ." "ꯑꯗꯨꯒ ꯀꯩꯗꯧꯔꯕ?" "ꯑꯩꯁꯨ ꯀꯩꯅꯣ ꯈꯟꯗꯅ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯨꯕꯅꯤ. ꯑꯩꯅ ꯒꯥꯔꯤ ꯍꯦꯛ ꯈꯥꯝꯕꯒꯅꯦ ꯌꯥꯝꯕꯨꯡꯗꯤ ꯒꯥꯔꯤ ꯊꯧꯔ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯑꯩꯅ ꯌꯥꯝꯕꯨꯡꯅ ꯌꯦꯡꯂꯤꯁꯤ ꯀꯩꯅꯣꯅ ꯌꯦꯡꯂꯨꯕꯗ." ꯑꯗꯨ ꯍꯥꯏꯔꯒ ꯑꯦꯂꯤꯅꯥꯗꯣ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ꯫ "ꯏꯍꯦ, ꯑꯃꯨꯛꯁꯨ ꯀꯞꯄꯦ ꯇꯧꯔꯤꯁꯦ. ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯔꯁꯦ. ꯀꯞꯀꯅꯨꯀꯣ. ꯍꯥꯏꯌꯨ. ꯋꯥꯔꯤꯗꯣ ꯏꯃꯥꯁꯤꯗ ꯂꯤꯔꯣ." "ꯑꯗꯨꯒꯗꯤ ꯈꯨꯡꯒꯪ ꯅꯨꯄꯤ, ꯂꯋꯥꯏ ꯅꯨꯄꯤꯗꯣ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤꯒ ꯁꯥꯔꯒꯅꯦ ꯌꯥꯝꯕꯨꯡꯕꯨ ꯂꯥꯡ ꯊꯥꯛꯅꯕ ꯍꯣꯠꯅꯕꯗꯅꯦ ꯀꯥꯏꯗꯒꯤ ꯑꯉꯥꯎ ꯑꯐꯩ ꯐꯥꯎꯔꯨꯔꯤꯅꯣ ꯈꯪꯗꯦ ꯏꯁꯤꯡꯒ ꯄꯤꯊꯛ ꯁꯥꯟꯅꯗꯅ ꯇꯧ ꯂꯩꯔꯝꯃꯤꯕ." "ꯃꯥꯅ ꯌꯦꯡꯂꯤꯗꯨꯗꯤ ꯅꯨꯄꯤꯗ ꯑꯣꯏꯔꯦ." "ꯑꯩꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯇꯞꯅ ꯋꯥꯔꯤ ꯁꯥꯕꯅꯤ. ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ. ꯌꯥꯝꯕꯨꯡꯗꯩꯒ ꯑꯍꯜ ꯃꯆꯜ ꯌꯥꯅꯗꯨꯅ ꯂꯩꯔꯦ. ꯅꯪ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ. ꯑꯗꯨꯅ ꯉꯜꯂꯤꯉꯩꯗ ꯌꯥꯝꯕꯨꯡꯗꯒꯤ ꯂꯥꯞꯊꯣꯛꯎ. ꯅꯪꯅ ꯊꯃꯣꯏ ꯀꯥꯏꯍꯧꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯨꯕꯅꯤ." "ꯃꯈꯥꯗꯤ?" "ꯑꯉꯥꯡꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅꯅꯦ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯕꯨ ꯑꯣꯟꯈꯠꯇꯨꯅ ꯆꯤꯛꯀꯦ ꯇꯧꯔꯤ. ꯑꯩꯒꯤ ꯋꯥ ꯃꯥꯅ ꯂꯧꯗꯕ ꯃꯈꯩ ꯀꯨꯁꯤꯅꯤ. ꯌꯥꯝꯕꯨꯡꯅꯤ ꯃꯥꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ. ꯑꯩ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯌꯦꯡꯅꯁꯤ. ꯑꯩꯅ ꯉꯝꯃꯤ ꯑꯩꯒꯤ ꯑꯣꯏꯔꯣ, ꯃꯥꯅ ꯉꯝꯃꯤ ꯃꯥꯒꯤ ꯑꯣꯏꯔꯣꯅ ꯍꯥꯏ." ꯋꯥ ꯉꯥꯡꯕꯗꯒ ꯌꯥꯝ ꯎꯁꯤꯠꯇ ꯑꯣꯏꯗꯅꯅꯦ ꯃꯉꯛ ꯌꯥꯝ ꯍꯥꯏꯒꯠꯇꯅꯒ ꯉꯥꯡꯂꯛꯏ. ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯁꯥꯎꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯨꯖꯗꯕ ꯊꯛ ꯈꯪꯗꯕ ꯅꯦꯆꯔꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯂꯛꯄꯗꯩ ꯈꯣꯟ ꯈꯔ ꯀꯜꯂꯨꯕꯅꯤ. ꯑꯗꯨꯒꯗꯤ ꯌꯥꯝꯕꯨꯡꯅ ꯈꯪꯍꯧꯗꯅ ꯇꯨꯡꯗꯒꯩꯕꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏꯅꯤ." "ꯏꯃꯥꯁꯤ." ꯑꯦꯂꯤꯅꯥꯗꯣ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯈꯠꯂꯛꯂꯤ꯫ ꯂꯩꯃ ꯋꯥ ꯉꯥꯡꯗꯦ. ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ. ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ "ꯏꯃꯥꯁꯤ ꯋꯥ ꯍꯥꯏꯒꯦꯁꯦ. ꯋꯥꯁꯦ ꯃꯅꯥ ꯃꯅꯤꯟ ꯅꯩꯅꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯅꯪ ꯁꯤꯡꯉꯨ. ꯏꯃꯥꯁꯤꯅꯅꯦ ꯂꯝꯕꯤ ꯄꯨꯝꯕ ꯁꯤꯟꯒꯅꯤ. ꯅꯪ ꯕꯕꯥ ꯍꯣꯏꯗ ꯄꯥꯎꯁꯤ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯅꯪ ꯄꯥꯎ ꯇꯥꯔꯁꯨꯅꯦ ꯂꯥꯟꯊꯣꯛꯀꯗꯧꯔꯤꯅꯤ. ꯕꯦꯝꯃ, ꯅꯪ ꯄꯥꯎꯁꯦ ꯂꯩꯕꯥꯛꯁꯤꯗꯅꯦ RK ꯕꯤꯖꯣꯏ ꯍꯥꯏꯅ ꯃꯃꯤꯡ ꯇꯥꯗꯕꯅꯦ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ.
Nang pauna nangi babada ne thazaba pikhra wa haibase lurabani. Nang tumin layuko mana manil lay nagumsi. Chocho, lahat pa thazawro. Elena du tapna thorak laduna magi room da changlekli bed aduda masapon na long na haithaduna jumbal phaina noklakli. Sunota na. Ima se hayeng se lo dalak pa se khara thingdori. Magi paisa haido pung 12 da lao na hairi ne. Chatpaga kokpir adi phai. Amuk ko tharaga lay adi ne khara thingdori. Thenga su thengna lakti lakanida. Thenga di lahanuda. Paidom yam basunate ngasi ma machet loisilami. Hayeng gadi ahom lerni. Paidom ahong da ngairida. Lakani maso. Haina nang pawna law machet khazik thambirami se. Ima ijagidi kaya da laibak pharibano. Masina hinglibani do. Chaklora ba ima. Loide thirage nakut kam dak loro chalo. Ima. Dai ne. Bijado law khaw yaw ge da itungine de. Haima bija ba. Aina yaro ne tajin khibani. Hey, jibi lakpiru nu ko icham cham zabani. Manga oduk thijabagi wani. Aidi nuksi banane. Lanchen matapna yarak tangang laduna. Kai di jay banoda. Shh. Aina hina nung siri sida. Sunota da nok laduna. Oh, ima tade ko, ima tade. Ichanalo na son bado, ima tade. Chak thirage ko. Lanchen masunok thorakli. Namidangdo wakal inung nungay tabagi saklon lawribra, kiyan tabi saribra. Manamanal ganayde, tumin tibi ka da family, tibi thado na ying basunate, lang salang de. Magi mataw duda. Mama, maji, manamado, amuk yeng ne, Rita na. Ako'y bichasibo, taway ganun ngay drazalo nga sisiba. Kang di ni hey, ngahan kay iman manade, kay doroja no. Lang salang de, kiyan sut atari. May se, oin kikiyan tari ra, dasanari ra. Dap to ribra ne, kandok pam di kang drido. Jakjar sinam da kawir oda na. Tina suhay hay do na, manaw gibanang talagli. Kau dabi, dap na taybigi na kando da pam tay. Jib thado na tumin pam libi taybigi, may thong do yung nagli. Suklap sa tawri, makalyam na kanbagi maong ni, napi majado. Tina do tap na. Jakjar bayar bo. As, chayet na bi. Tina no kang prekangi. Jakom da lay riba memto na madi, Rita suyang na kang labani. Kang law-lawrak pa ni, sabrap. Ingtap na, nungsit ki makol pao batada, dumin layra mapiba madoda, adum na lawrak ka ni kaluda ba ni. Tina na so, panatap na haiki ba ni wado. Adobo sabtra, magaloy na kang law-lawrak li. Tina, makot na tabak na tamla do na. Hay, yun ba ito krene, sonogin ang kukjakpe. Taybi saurang na, pagkaw galaga, jakom da pana majingtog do na, git pamtaragli. Rita so, tap na. Hawjita tumilay ramlaga, amang hanagin pibam tanjil abra. Ay na hydra, daflat daw sinarira, kanang kang dina. Noy kay kangga, pet pangangi do ba? Ay na kalise, noy na kang pante. Wakalaru ba kali ni kang abra, kog tadari ni. Wakalaru ba kan badabo, ko chong laga, lang nga kan ba abra. Tinado nung thorakli. Hay, wakalaru ba kali ba, nang sa, imay. Taybi, machira pa ini yung nagli. Nang sa am chayen na yam chira chayen na. Ay nga na yam chayen na siya, kay piyanda balay ka siya. Ay nalan ba tadoy ra? Mem tondo nok lido na. Kariwa kalo ne, ichada minado ingna, chik na kalido ba? Taybi, makuro masawa tawar do na. Ima, mi sa chak manay ko. Haydi, miyoy ba sa chak manay haba? Taybi giwado, laksin pam ikang dabagum. Ahomdo, taybi da yengli. Mi ka na so, ngawo ining lamoy ko. Haydi, chamaga pang daba, yung galay sa dabado. Karino na hebija, nang hayar siya ba? Ay so ining de, sisu sining de. Ado, ay gum na kanam to ining amoy ba? Sisu sining amoy ba? Ko? Ado, mi may amarak sida, ang ngawo hege gawri se, kay ginoy ma. May gita ba ngawri no ba? Mi na pubay oy dora, kay gipurino, mi na puy do ba? Kumpam kang daba wahang ni. Ijan jana jaba, ijuju sina jaba. Na jaga, jum na hang jaba wahang adoda, makoy ahom na, bab taba wad panara, kumpam ikang kang jay. Hay, kaday na gilam silak ni bawari no doon na mo. Si ka na daw ni, nay na daw ni ba? Ang ngaw ba wakal joy ba mise, yari kay lehaloy daw ni. Haydi, ako'y gumana ko, mo siya lehaloy daw ni ba? Ado, mayum lay ba mi ka mayam lay risa? Mayum jaw na, lam ka am jaw na lay ba mi mayam hing mise?
ꯃꯣꯏꯅ ꯈꯔ ꯈꯖꯤꯛ ꯁꯨꯝ ꯄꯨꯊꯣꯛꯄꯤꯅꯔꯛꯑꯗꯤ ꯂꯣꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯝꯅꯤꯀꯣ ꯏꯃꯥ ꯕꯤꯆꯥꯒꯤ ꯋꯥꯁꯦ ꯌꯥꯝ ꯃꯥꯟꯅ ꯆꯨꯝꯅ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯅ ꯃꯅꯝ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃ ꯑꯩꯈꯣꯏꯒꯤꯁꯨ ꯂꯝ ꯌꯥꯝ ꯆꯥꯎꯗ꯭ꯔꯣ ꯑꯗꯨꯅ ꯈꯤꯇꯪ ꯈꯥꯏꯗꯣꯛꯄꯤꯁꯦꯕ ꯌꯨꯝ ꯂꯩꯇꯕ ꯃꯤꯗꯣ ꯂꯩꯍꯟꯁꯦꯕ ꯆꯥꯅꯕ ꯂꯩꯇ꯭ꯔꯁꯨ ꯌꯨꯝ ꯂꯩꯔꯗꯤ ꯁꯨꯔꯒ ꯆꯥꯔꯁꯨ ꯆꯤꯡꯗꯒꯤ ꯁꯤꯡ ꯆꯜꯂꯁꯨ ꯅꯠꯇ꯭ꯔꯒ ꯂꯧ ꯀꯨꯝꯂꯒ ꯑꯣꯏꯔꯁꯨ ꯆꯥꯕ ꯌꯥꯏꯗꯅ ꯕꯤꯆꯥ ꯌꯥꯔꯦꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯅꯕ ꯇꯧꯁꯦ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯕ ꯍꯅꯨꯕꯤ ꯑꯩ ꯋꯥ ꯍꯥꯏꯔꯤꯌꯦ ꯍꯩꯃ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯇꯤꯅꯥꯗꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯇꯤꯡꯈꯠꯇꯅ ꯑꯗꯨꯝ ꯅꯣꯛꯊꯣꯔꯛꯂꯤ ꯑꯩꯅ ꯈꯜꯂꯤꯅꯦ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯁꯨ ꯑꯐꯥꯎꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯒꯦꯅ ꯇꯤꯅꯥꯗꯣ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯊꯣꯡꯅ ꯅꯣꯛꯊꯣꯔꯛꯂꯤ ꯊꯩꯕꯤ ꯏ ꯀꯥꯔꯦ ꯃꯆꯦꯗ ꯄꯩꯅ ꯌꯦꯡꯂꯛꯂꯤ ꯔꯤꯇꯥꯅ ꯍꯩ ꯅꯪ ꯃꯁꯨ ꯍꯤꯒꯠꯃꯟꯈ꯭ꯔꯦ ꯑꯉꯥꯡꯁꯤꯅ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯗꯦ ꯅꯣꯛꯇꯣꯏꯗ ꯇꯧꯏ ꯇꯤꯅꯥꯅ ꯅꯣꯛꯆꯔꯔꯣꯏ ꯑꯩ ꯆꯨꯞꯆꯥꯞ ABC ꯈꯪꯗꯕꯁꯨ ꯅꯠꯇꯦ ꯁꯤꯟꯅ ꯌꯥꯔꯦꯗ ꯁꯝꯖꯤꯟꯅꯔꯒ ꯇꯞꯁꯤꯟꯅꯔꯒꯅꯦ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦꯕ ꯃꯤ ꯑꯆꯧꯕꯁꯦ ꯀꯃꯥꯏꯅ ꯑꯣꯏꯁꯤꯒꯦ ꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯀꯧ ꯊꯥꯗꯔꯤꯁꯦ ꯀꯔꯝꯕ ꯃꯤ ꯑꯆꯧꯕꯅꯣꯅꯦ ꯅꯪꯅ ꯑꯣꯏꯅꯤꯡꯂꯤꯁꯤꯕꯣ ꯄꯩꯁꯥꯒ ꯌꯥꯝ ꯄꯥꯏꯕ ꯇꯧꯒꯦꯗ ꯉꯝꯕꯗꯣ ꯍꯥꯏꯗꯤꯀꯣ ꯂꯟ ꯊꯨꯝꯒ ꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨꯒ ꯁꯪꯒ ꯌꯥꯝ ꯆꯥꯎꯕ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯗꯅ ꯃꯤꯒ ꯌꯥꯝ ꯇꯤꯟꯅꯕ ꯌꯥꯝ ꯈꯪꯅꯕꯗꯣ ꯍꯥꯏꯅꯦ ꯑꯣꯏꯗꯧꯅꯤꯅꯦ ꯏꯆꯥꯁꯤꯗꯤ ꯑꯗꯨꯒꯀꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯚꯣꯠ ꯂꯦꯞꯁꯤꯔ ꯁꯤꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯂꯩꯔꯤꯕ ꯑꯍꯨꯝꯗꯣ ꯑꯃꯨꯛꯇꯗ ꯈꯪꯅꯣꯛ ꯅꯣꯛꯂꯛꯂꯤ ꯑꯗꯨꯕꯨ ꯊꯩꯕꯤꯗꯤ ꯃꯣꯏꯅ ꯅꯣꯛꯂꯤꯕꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯤ ꯑꯁ ꯑꯗꯣ ꯑꯩꯅ ꯚꯣꯠ ꯂꯦꯞꯄꯁꯨ ꯃꯇꯝꯗꯤ ꯌꯥꯝ ꯋꯥꯠꯂꯤꯅꯦ ꯑꯗꯨ ꯐꯥꯎꯕꯗꯤ ꯄꯨꯄꯨꯗꯣ ꯍꯤꯡꯗꯧ ꯃꯥꯟꯗꯦ ꯑꯃ ꯆꯤꯆꯦꯗꯨꯕꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯍꯤꯡꯅꯤꯕ ꯍꯩꯃ ꯀꯅꯥꯒꯤ ꯄꯨꯄꯨꯅꯣ ꯑꯃꯨꯛ ꯇꯤꯅꯥꯅ ꯑꯣ ꯉꯁꯥꯏ ꯑꯍꯜ ꯑꯃꯅꯦ ꯈꯣꯡꯅꯥꯡꯗ ꯑꯆꯥꯄꯣꯠꯀ ꯄꯤꯖꯍꯧꯋꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯅꯤ ꯊꯩꯕꯤ ꯃꯉꯛꯀꯗꯨ ꯅꯣꯝꯂꯗꯨꯅ ꯃꯥꯅꯦ ꯆꯤꯆꯦ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯀꯅꯥ ꯃꯁꯛꯀꯅꯦ ꯀꯥ ꯍꯦꯟꯅ ꯐꯖꯗ꯭ꯔꯁꯨ ꯌꯦꯡꯕ ꯈꯔ ꯌꯥꯕꯅꯦ ꯆꯤꯆꯦ ꯑꯃꯁꯨꯅꯦ ꯉꯥꯎꯔꯒ ꯂꯩꯔꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯖꯥꯠꯅꯤ ꯑꯗꯨꯅ ꯑꯩꯅ ꯚꯣꯠꯀ ꯂꯦꯞꯂꯒ ꯄꯩꯁꯥꯒ ꯃꯌꯥꯝ ꯄꯥꯏꯔꯗꯤꯅꯦ ꯑꯉꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯥꯌꯦꯡꯕꯤꯔꯒ ꯃꯣꯏꯒꯤ ꯌꯨꯝꯒ ꯁꯥꯕꯤꯔꯒꯅꯦ ꯊꯝꯕꯤꯒꯦꯅ ꯈꯟꯕꯅꯦ ꯑꯗꯨꯗ ꯑꯩꯁꯦ ꯆꯥꯎꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯦ ꯂꯩꯁꯥꯕꯤ ꯑꯆꯧꯕꯁꯦ ꯐꯥꯔꯛꯄ ꯁꯨꯛꯅꯥꯏ ꯅꯥꯏꯗꯦꯕ ꯃꯦꯝꯇꯣꯟ ꯊꯩꯕꯤꯗ ꯅꯣꯛꯃꯤ ꯌꯦꯡꯂꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯀꯌꯥꯗꯣ ꯐꯥꯒꯤ ꯑꯣꯏꯅ ꯅꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯕꯁꯨ ꯃꯅꯨꯡꯗꯗꯤ ꯑꯥꯔꯊ ꯀꯌꯥ ꯑꯃ ꯆꯦꯜꯂꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯀꯠꯊꯣꯛꯄꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ ꯕꯤꯆꯥ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯏꯆꯥꯅ ꯈꯜꯂꯤꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯕꯨꯅꯦ ꯃꯤ ꯑꯆꯧꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤꯅꯦ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯃꯥ ꯃꯄꯥꯗ ꯏꯊꯛ ꯊꯣꯡꯕ ꯃꯤꯕꯨꯅꯦ ꯊꯧꯒꯜꯂꯣꯟ ꯎꯠꯄ ꯂꯝꯀꯦꯠ ꯂꯝꯍꯩꯗꯕ ꯏꯪ ꯇꯞꯄ ꯑꯣꯏꯗꯧꯕꯅꯤ ꯇꯤꯅꯥꯅ ꯃꯔꯛ ꯄꯠꯊꯜꯂꯗꯨꯅ ꯑꯣ ꯑꯗꯨꯃꯅꯦ ꯁꯨꯡꯌꯥꯎ ꯍꯦꯛ ꯌꯥꯎꯗ꯭ꯔꯦ ꯑꯁ ꯕꯤꯆꯥ ꯌꯥꯔꯦꯁꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ ꯅꯪ ꯇꯥꯆꯧꯒ ꯕꯕꯥꯒꯗꯣ ꯀꯧꯔꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯈꯟꯅꯁꯦꯕ ꯀꯔꯤꯅ ꯐꯒꯗꯒꯦꯗꯣ ꯔꯤꯇꯥꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯊꯩꯕꯤꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤꯗ ꯍꯣꯏ ꯈꯟꯅꯁꯦ ꯆꯥꯛ ꯆꯥꯈꯤꯁꯦ ꯑꯗꯨꯒ ꯇꯞꯅ ꯏꯪꯅ ꯈꯟꯅꯔꯁꯤꯀꯣ ꯇꯦꯟꯁꯟ ꯈꯔ ꯋꯥꯡꯈꯤꯕꯅ ꯉꯁꯤꯗꯤ ꯔꯨꯝꯗꯨꯗꯒꯤ ꯃꯄꯥꯟ ꯈꯖꯤꯛꯇ ꯐꯥꯎꯕ ꯊꯣꯔꯛꯇꯦ ꯂꯩꯃ ꯊꯧꯉꯝꯗ ꯄꯦꯟꯗꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯆꯧꯕ ꯅꯪ ꯁꯨꯝꯇ ꯈꯜꯂꯨꯅꯤ ꯏꯆꯥ ꯍꯥꯏꯔꯦ ꯃꯊꯟꯇꯅꯤꯗꯣ ꯃꯊꯛꯇ ꯑꯃ ꯃꯈꯥꯗ ꯑꯃ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯅꯪ ꯄꯥꯎꯆꯥꯒꯤ ꯏꯖꯠꯀꯤ ꯋꯥꯐꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤꯗꯣ ꯊꯧꯉꯝ ꯇꯨꯃꯤꯟ ꯇꯥꯏ ꯂꯩꯃꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯅꯥꯎꯅꯤ ꯅꯪꯅ ꯋꯥꯔꯛꯀꯗꯧꯕꯅꯤ ꯏꯟꯗꯣꯟꯁꯤꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯄꯥꯝꯗꯦ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕꯁꯨꯅꯦ ꯑꯩ ꯇꯜꯂꯤ ꯅꯪ ꯄꯥꯎꯆꯥꯗꯣ ꯍꯤꯡꯅ ꯆꯈꯥꯠ ꯍꯥꯟꯅꯕ ꯊꯕꯛꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯆꯧꯕ ꯆꯤꯟꯅ ꯉꯥꯡꯊꯣꯛꯈꯤꯕ ꯍꯩꯗꯣꯛꯈꯤꯕ ꯋꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯁꯨ ꯉꯁꯤ ꯉꯔꯥꯡ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯊꯥꯏꯅꯗꯒꯤꯅ ꯂꯩꯔꯛꯂꯕ ꯃꯔꯤꯅꯤ ꯊꯥꯖꯕ ꯄꯤꯅꯈ꯭ꯔꯕꯅꯤ ꯑꯗꯨꯃꯛꯅꯕꯨ ꯃꯆꯥꯅꯨꯄꯤꯁꯦ ꯊꯑꯣꯏꯅ ꯏꯃꯨꯡ ꯑꯅꯤ ꯇꯥꯟꯅꯔꯒ ꯃꯥꯕꯨ ꯁꯦꯟꯅꯅꯕ ꯍꯥꯏꯗꯅ ꯁꯤꯗ ꯊꯝꯂꯤꯕꯁꯤꯅꯤ ꯑꯩꯈꯣꯏ ꯊꯣꯏꯕꯒꯕꯨ ꯇꯁꯦꯡꯅ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯕꯨ ꯈꯪꯂꯕ ꯏꯟꯗꯣꯟꯁꯦ ꯍꯥꯏ ꯈꯪꯕꯗ ꯅꯠꯇꯦꯅꯦꯍꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯝꯂꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯅꯤ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗ꯭ꯔꯤꯀꯥꯟꯗꯅꯦ ꯍꯥꯟꯅꯅꯦ ꯈꯪꯅ ꯆꯥꯟꯅꯔꯝꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅꯁꯨ ꯊꯤꯡꯂꯣꯏ ꯌꯦꯠꯂꯣꯏꯗꯧꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯇꯣ ꯀꯤꯁꯤ ꯑꯃꯅ ꯀꯤꯈ꯭ꯔꯕꯅꯤ ꯑꯣꯏꯔꯣꯏꯗꯕꯗ ꯑꯩꯈꯣꯏꯕꯨ ꯑꯍꯜꯊꯪꯗ ꯃꯥꯅ ꯌꯥꯝꯅ ꯑꯣꯠꯀꯗꯧꯔꯦ ꯑꯩꯈꯣꯏ ꯊꯣꯏꯕꯁꯨ ꯋꯥꯈꯜ ꯈꯟꯕ ꯍꯩꯇꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯗꯤ ꯅꯠꯇꯦ ꯏꯟꯗꯣꯟꯁꯦ ꯍꯣꯏ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗꯣꯔꯛꯑꯒꯦ ꯈꯟꯗꯣꯛꯄ ꯅꯠꯇꯦꯅꯦꯍꯦ
ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯤꯡꯒꯗꯧꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯟꯗꯣꯟꯁꯤ ꯌꯥꯎꯔꯛꯂꯗꯤꯅꯦ ꯐꯖꯐꯝ ꯂꯩꯔꯣꯏꯀꯣ ꯃꯦꯝ ꯇꯅꯨ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯧꯉꯝ ꯇꯞꯅ ꯃꯆꯤꯟꯅ ꯁꯣꯜꯂꯛꯂꯤ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨꯅꯦ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯗ ꯏꯟꯗꯣꯟꯁꯤꯗꯧꯅ ꯃꯔꯩ ꯃꯔꯥ ꯑꯃꯨꯛ ꯇꯧꯗꯣꯏꯖꯥꯠꯂꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯐꯕꯅꯤꯗ ꯀꯩꯝ ꯍꯥꯏꯔꯣꯏꯗ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏ ꯊꯣꯏꯕꯅꯕꯨ ꯁꯤꯡꯉꯖꯥꯠꯂꯣ ꯊꯧꯉꯝ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯇꯞꯅ ꯑꯔꯅꯥꯞꯀꯤ ꯔꯨꯝꯗ ꯂꯥꯛꯂꯤ ꯗꯣꯔꯕꯦꯜꯗꯨ ꯅꯝꯂꯤ ꯑꯍꯥꯟꯕꯗ ꯍꯪꯂꯛꯇꯦ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯨꯔꯛꯄꯗ ꯈꯪꯉꯪ ꯑꯃꯨꯛ ꯍꯪꯂꯛꯂꯤ ꯃꯌꯥꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯕꯦꯠꯇꯨꯗ ꯎꯞꯅ ꯇꯥꯁꯤꯟꯈꯤ ꯊꯧꯉꯝꯁꯨ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯔꯝꯂꯒ ꯁꯣꯐꯥꯗ ꯐꯝꯊꯩ ꯆꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯗ꯭ꯔꯦ ꯏꯪꯂꯝꯂꯅꯤ ꯁꯥꯔꯤꯀꯥꯟꯗ ꯆꯥꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯉꯁꯥꯏ ꯌꯥꯆꯪꯕ ꯃꯇꯨꯡ ꯃꯥꯒꯤ ꯆꯥꯛ ꯁꯦꯝꯗꯨꯅ ꯔꯨꯝꯗꯨꯗ ꯊꯝꯂꯝꯕ ꯑꯗꯨ ꯃꯆꯤ ꯂꯦꯡꯗ ꯂꯩꯕ ꯎꯕꯗ ꯍꯪꯂꯛꯄꯅꯤ ꯊꯧꯉꯝꯅ ꯑꯃꯨꯛꯁꯨ ꯊꯣꯏꯕ ꯑꯔꯅꯥꯞ ꯈꯨꯝꯅꯤꯡꯗꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯧꯒꯠꯂꯣ ꯏꯃꯥꯁꯤꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯋꯥꯍꯪ ꯍꯪꯗ꯭ꯔꯤꯉꯩ ꯄꯥꯎꯈꯨꯝ ꯍꯥꯟꯅ ꯄꯤꯔꯛꯄꯒꯨꯝ ꯊꯧꯉꯝꯒꯤ ꯋꯥꯔꯤꯒꯤ ꯋꯥꯍꯧꯗꯣ ꯑꯔꯅꯥꯞꯅ ꯍꯥꯟꯅ ꯍꯥꯏꯔꯛꯂꯤ ꯊꯧꯉꯝ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯗꯨꯅ ꯅꯪꯁꯨ ꯅꯔꯥ ꯂꯩꯔꯨꯔꯕꯣ ꯋꯥꯔꯤ ꯍꯥꯟꯅ ꯈꯪꯂꯤꯁꯤꯅꯗꯦ ꯑꯔꯅꯥꯞ ꯈꯨꯝꯗꯦ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯦ ꯃꯆꯤ ꯐꯥꯎ ꯂꯦꯡꯗꯦ ꯊꯣꯏꯕ ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯣꯜꯗ ꯍꯥꯏꯅ ꯊꯥꯏꯅꯅꯦ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯄ꯭ꯔꯃꯥꯟ ꯇꯧꯅꯔꯝꯃꯤꯅꯤ ꯃꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯦꯂꯤꯅꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯄꯥꯎ ꯆꯥꯕ ꯍꯥꯠꯂꯣ ꯍꯥꯏꯅ ꯄꯤꯊꯣꯛꯄꯗꯤ ꯅꯪꯃꯛꯅ ꯆꯨꯝꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯔꯅꯥꯞ ꯐꯛ ꯍꯧꯒꯠꯂꯛꯂꯤ ꯌꯥꯃꯨꯡꯖꯧ ꯑꯩ ꯋꯥꯀꯤꯡ ꯊꯣꯛꯂꯨꯈꯤꯒꯦ ꯋꯥꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯍꯣꯏꯃꯩ ꯃꯈꯥ ꯇꯥꯔꯝꯗ ꯊꯣꯛꯈ꯭ꯔꯦ ꯊꯧꯉꯝ ꯃꯀꯣꯛ ꯍꯥꯏꯔꯞ ꯈꯣꯠꯂꯗꯨꯅ ꯏꯟꯗꯣꯟꯁꯤꯒꯤ ꯄꯥꯈꯣꯟ ꯈꯣꯁꯤꯁꯦ ꯂꯨꯏꯗ ꯂꯥꯟ ꯆꯪꯉꯣꯅ ꯊꯥꯖꯤꯜꯂꯛꯂꯤꯕ ꯂꯥꯟꯕꯨꯡꯁꯤꯃꯛꯅꯦ